Assembly constituency gi manung chana leiba Yaripok Azad Golai digi Nongpok Kaital Manbi Fawgi lambi asida ngasi amasung hayingi lonaba ahing nongyai dagi pung nifunipan gi oiba total shutdown lauthokre. Yaripok to Nongpok Kaital Manbi Road Development Organization asindna Yaripok Yambem Nongpok Ningtau Panthoibi Laibung Community Holding ase pangtokpa pawgi mifam amada organization asige co-convener Prem Kumar Lokrapam hai haukiba tang anida miyamgi mifam ama pangtoktuna hairiba lambi asida heavy vehicle sing chatpada athingba thamke loinana numit mangai gi manungda mari leinaba singna koilas thaduna semjin piyo haina appeal sadauke Manipur gi Governor Andro AC gi MLA amadi Imphal East District ki DC dasu ayiba cherol piduna lambi ase numit mangani gi manungda semjin rabadi makhal makha kya gi khongjang changsilagani haina memorandum sing pishin balai adubu ngasi fawbada paukum amata piraktaba maramna ngasi amasung hayingi lonaba ahing nongyai dagi total shutdown gi khongjang ase changsinaba warip lobani total shutdown asida analayeng lining laishonga mari leinaba amadi atei essential service sing khaktamak komthokane masida mahailoisang pumnamaki oinadi shutdown asina Honsingani, Karigumba Pung Nifunipan gi total shutdown asigi manungda hairiba lambi ase koilas thaduna Semjin Biraktaba Thoklabadi organization asiga loinina kul mapanda leiriba club organization amati Mairapai bi Lup Singa Khutsam Naraga Makhal Makha Kyagi Akanba Khongjang Changsingani haina Prem Kumar na Makhata na Cheksinwa Thamnaki Yaripok to Nongpok Kaital Manbi Road Development Organization asiga loinina leiriba village mapangi club Mairapai bi Tongwan civil society organization kaya kullaga ahen bukung kaya tungsilena bai question sajari loina hari bukung asida ana ye aduga deva karma isini mai latana topa punamke koi thunjagani amadi school college yaw na koi thunjagani haba ta satra singisu adu konthuk saroi masigi makhata bukung sida ekoina miyam da khangan janing base hairiba lambi si siam na bugidam ta tongwan da sahida mamangda ekoi tongwan da institution kaya ama changjin jakre local MLA da lairiba matamdugi ekoi CM yaw na tongwan meronum ka pisan duna CM na bugidam ta ekoi yaw kan no jakre du masigi response lak tabana masigi khongjang ase ekoi makha sata jarakani loina hairiba khongjang ase dasu response phangdraga de ekoi hairiba lambi si CM dri fawba laijariba organization sina Makuk Sinjaraga, Mamang Thajaraga, Lakaigi, Laiviriba Mairapai Club organization kaya ga pulla kanda ahin bukung kaya makata na Sinjarakani